ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯒꯦ? ꯑꯩ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯕ ꯑꯃꯗ ꯂꯩꯔꯦ. ꯏꯕꯥꯅꯤ ꯎꯅꯕꯗꯣ ꯄꯥꯕꯨꯡꯅ ꯎꯈ꯭ꯔ ꯃꯥꯜꯂꯦ. ꯏꯃꯥꯗ ꯑꯩꯕꯨ ꯆꯩꯌꯣꯅ ꯉꯥꯡꯕꯗ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯑꯁ ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯥꯏꯗꯨꯕꯨ ꯅꯣꯏ ꯏꯃꯨꯡꯅ ꯄꯥꯝꯖꯗꯕ ꯁꯝꯅꯅꯤꯡꯗꯕ ꯃꯤꯗꯨꯗꯤ ꯀꯣꯛ ꯂꯥꯞꯊꯣꯛꯅꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯒꯤ ꯂꯥꯞꯊꯣꯛꯅꯅꯕ ꯎꯅꯁꯦꯅ ꯑꯩ ꯅꯪ ꯀꯧꯕ ꯅꯠꯇꯤꯌꯦ. ꯅꯪꯅꯕꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯅ ꯍꯥꯏꯔꯤꯕ. ꯑꯗꯨꯕꯨ ꯅꯣꯏ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯃꯤꯠꯌꯦꯡꯗꯨꯗꯤ ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯇꯧꯕꯨꯗꯤ ꯀꯅꯥꯅ ꯄꯥꯝꯅꯤ? ꯅꯪꯁꯨ ꯑꯝꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨꯅꯦ. ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ? ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯃꯥꯁꯤ ꯅꯠꯇꯅ. ꯏꯃꯥꯁꯤꯁꯨ ꯐꯝꯁꯤꯟꯅꯗꯨꯅ ꯃꯇꯝ ꯉꯥꯏ ꯂꯩꯔꯤꯕꯤꯅꯤ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯅꯗ꯭ꯔꯕꯅꯤ. ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯎꯔꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯅꯪꯕꯨ ꯃꯤꯔꯥꯏꯈꯤꯕ ꯌꯥꯎꯔꯕꯣ? ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯣꯏꯁꯤꯕꯨ ꯃꯣꯏꯒꯔꯣ ꯅꯪꯒꯔꯣ? ꯅꯪ ꯍꯧꯖꯤꯛꯄꯣ ꯑꯩ ꯊꯥꯖꯗ꯭ꯔꯤꯕꯕ? ꯊꯥꯖꯩ. ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯖꯩ. ꯑꯗꯨꯕꯨ ꯅꯪꯁꯦ ꯃꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯗꯅ. ꯑꯗꯨꯁꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯗ ꯅꯠꯇꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦꯅ ꯈꯟꯖꯔꯤꯕ. ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯣ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯒꯗꯕ ꯋꯥꯒꯗꯕ ꯈꯣꯡꯊꯥꯡꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯔꯦꯞꯇꯤ ꯑꯩꯅ ꯂꯦꯞꯆꯒꯗꯕꯅꯦ. ꯊꯥꯖ, ꯅꯪ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯜꯂꯣ. ꯃꯁꯤꯅ ꯋꯥꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯨꯅꯦꯒꯦ? ꯑꯗꯨꯝ ꯀꯥꯎꯖꯈꯤꯅꯤ. ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ. ꯑꯩ ꯉꯝꯃꯣꯏ. ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯝ ꯆꯦꯟꯈ꯭ꯔꯁꯦꯕ. ꯏꯕꯥꯅꯤ ꯆꯦꯟꯈ꯭ꯔꯁꯦ. ꯅꯪꯅ ꯍꯥꯏꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯍꯜ ꯂꯃꯟꯒꯤ ꯑꯅꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯒꯦ ꯈꯟꯒꯅꯨ. ꯏꯕꯥꯅꯤ ꯆꯦꯜꯂꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯉꯥꯡꯐꯝ ꯂꯩꯔꯔꯣꯏꯗꯅ. ꯊꯥꯖ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯞꯀꯦ ꯈꯜꯂꯤꯁꯤꯕꯣ? ꯃꯤ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯦ. ꯅꯠꯇ꯭ꯔꯒꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ. ꯁꯤꯒꯤ ꯇꯥꯕꯅꯦ. ꯊꯥꯖ, ꯅꯪ ꯅꯨꯄꯥꯅꯤ ꯀꯩꯅꯣ? ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ. ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ? ꯃꯁꯤꯗ ꯊꯣꯛꯂꯛꯀꯗꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯦꯡꯅꯒꯅꯤ. ꯂꯥꯛꯑꯣ, ꯂꯥꯛꯑꯣꯕ. ꯏꯅꯧꯕ, ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯤ. ꯅꯪ ꯏꯃꯥꯗꯣ ꯉꯁꯤ ꯑꯝꯇ ꯂꯩꯃꯤꯟꯅꯔꯝꯒꯦꯔꯣ? ꯍꯥ? ꯅꯪ ꯊꯥꯖ ꯆꯦꯜꯂꯦꯕ? ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ. ꯍꯣꯏ, ꯃꯥꯝꯇꯣꯟ ꯏꯕꯥꯅꯤ ꯌꯦꯡ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯅꯣ. ꯍꯣꯏ ꯍꯣꯏ. ꯊꯨꯡꯅꯕꯗꯤ ꯊꯨꯡꯅꯔꯦꯀꯣ ꯏꯕꯥꯅꯤꯁꯦ? ꯊꯨꯡꯅꯔꯦ. ꯃꯤꯑꯣꯏꯕꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯅꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯊꯨꯡꯅꯕꯖꯥꯠꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇꯅꯤꯀꯣ ꯏꯕꯥꯅꯤꯅ ꯉꯥꯏꯔꯛꯏꯁꯦ. ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯄꯥꯝꯗꯦꯅ ꯑꯃꯨꯛ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯈ꯭ꯔꯕꯗꯤ. ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ. ꯃꯣꯏꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ. ꯈꯪꯗꯦ, ꯑꯩꯗꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯈꯣꯏꯔꯥꯡꯉꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯦ. ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯁꯦ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯈꯜ ꯂꯣꯏꯈ꯭ꯔꯕꯁꯨ ꯏꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯃꯨꯛ ꯈꯜꯂꯦ. ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯣ. ꯑꯩ ꯂꯥꯛꯑꯗꯤ ꯑꯩꯅ ꯑꯗꯨꯝ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯗꯥ ꯂꯩꯆꯤꯜꯒ ꯏꯕꯥꯅꯤ ꯆꯪꯗꯅ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯍꯟꯗꯕ ꯌꯥꯗꯤꯌꯦ. ꯑꯗꯨꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ. ꯍꯩ, ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤ? ꯍꯥ? ꯀꯩꯗꯧꯔꯤꯒꯦꯕ? ꯆꯠꯁꯤꯜꯂꯛꯑꯣ. ꯊꯥꯗꯣꯛꯑꯣ ꯏꯃꯥ. ꯆꯠꯁꯤꯜꯂꯛꯑꯣ. ꯊꯥꯗꯣꯛꯑꯁꯦ. ꯆꯠꯁꯤꯜꯂꯛꯑꯣꯅꯦ ꯅꯪꯕꯣ. ꯆꯠꯁꯤꯜꯂꯛꯑꯣꯅꯦ ꯅꯪꯕꯣ. ꯑꯩ ꯏꯁꯥꯅ ꯌꯥꯔꯒ ꯆꯦꯟꯕꯅꯦ ꯏꯃꯥ. ꯀꯔꯤ? ꯅꯁꯥꯅ ꯌꯥꯝꯅ ꯆꯠꯄꯅꯤ ꯒꯥꯏ. ꯁꯤꯅꯤ ꯒꯥꯏꯅ. ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣꯗꯅ. ꯍꯦ, ꯂꯥꯛꯑꯣꯅꯦ. ꯍꯦꯛ ꯐꯥꯗꯣꯛꯄꯗ ꯑꯩꯗꯤ ꯁꯤꯅꯤ ꯍꯥꯏꯁꯤꯅꯦ. ꯊꯥꯗꯣꯛꯑꯣ ꯏꯃꯥꯁꯦ. ꯆꯠꯁꯤꯜꯂꯛꯑꯣ. ꯏꯃꯥ. ꯆꯠꯁꯤꯜꯂꯛꯑꯣ. ꯋꯥ ꯉꯥꯡꯗꯨ ꯇꯥꯏꯟꯗꯦ. ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯊꯥꯗꯣꯛꯑꯣ ꯏꯃꯥ. ꯆꯠꯂꯣ. ꯄꯨꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯆꯠꯂꯣ. ꯏꯃꯥ. ꯏꯃꯥꯁꯦ ꯊꯥꯗꯣꯛꯑꯣ. ꯐꯨꯔꯤꯠ ꯈꯣꯡꯒꯥꯎ ꯐꯥꯎꯕ ꯑꯅꯤꯁꯨꯅ ꯁꯦꯠꯄ ꯐꯪꯗꯕ. ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯈꯤꯕꯒꯤ ꯅꯈꯨꯠ, ꯅꯨꯃꯤꯗꯥꯡ ꯃꯅꯝ ꯅꯝꯃꯒ ꯂꯦꯟꯕ ꯃꯤ ꯅꯠꯇꯕ ꯅꯪꯅꯁꯨ ꯑꯩꯒꯨꯝꯕꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯟꯕ ꯁꯥꯔꯤ. ꯍꯩ, ꯅꯪꯕꯨ ꯃꯤꯅꯦꯅ ꯈꯟꯕ꯭ꯔꯣ? ꯅꯁꯥꯒꯤ ꯁꯣꯔ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯍꯣꯜꯂꯤꯕ ꯅꯪꯕꯨ. ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯟꯖꯈ꯭ꯔꯦ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯀꯔꯤꯒꯤ ꯄꯥꯕꯨꯡ? ꯂꯥꯏꯔ ꯆꯨꯗꯠꯅꯕ, ꯄꯨꯄꯥꯡ ꯁꯨꯗꯕ, ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯕ ꯅꯈꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯃꯗꯨ ꯀꯥꯟꯅꯔꯣꯏ. ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯉꯝꯗꯕ ꯅꯪꯗꯤꯅꯦ, ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯒꯦ ꯈꯟꯒꯅꯨ. ꯃꯄꯥ ꯑꯃ ꯑꯣꯏꯅꯅꯦ, ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯕ ꯄꯥꯝꯗꯦ.
ꯑꯩ ꯇꯨꯀꯠꯆꯩ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯕ ꯀꯔꯤꯒꯨꯝꯕ ꯆꯠꯇꯕ ꯇꯥꯔꯕ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯄꯨꯟꯁꯤꯜꯂꯒꯅꯦ ꯕꯔꯥꯛ ꯇꯨꯔꯦꯟꯗ ꯂꯪꯊꯔꯒ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯕ ꯉꯝꯕ ꯃꯤꯅꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ